Hazrat Ibrahim alaihi salam Nanggi thaudo angakpa thaurangni Hazrat Ibrahim alaihi salam Nanggi thaudo angakpa thaurangni Khut ki surida amuk yeng Nachagi mai thongda amuk yeng Khonjel thok na kapsi kap ngamda Nadom tumin khang si khang amda Khorai na upakta len bagum nang di Nachagi ngaksamda thang na lela